ꯑꯍꯥꯟꯕꯃꯛꯇꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ 7ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯥꯏꯔꯨꯖꯝꯅ ꯇꯔꯥꯝꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯊꯣꯛꯈꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕ ꯋꯥꯔꯤꯅ ꯃꯆꯟꯅꯨꯄꯤ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕ ꯃꯤꯕꯨ ꯃꯕꯨꯡꯅ ꯍꯥꯠꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯑꯅꯤꯁꯨꯕꯗ ꯕꯤꯍꯥꯔꯗ ꯅꯔꯁ ꯑꯃꯕꯨ ꯗꯣꯛꯇꯔ ꯑꯍꯨꯝꯅ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯇꯧꯕꯗ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯖꯦꯅꯤꯇꯜ ꯄꯥꯔꯠ ꯑꯗꯨ ꯊꯥꯡꯅ ꯂꯦꯟꯈꯤꯕ ꯂꯣꯏꯅꯅ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯣꯂꯦꯁ ꯇꯧꯏ ꯍꯥꯏꯕꯒꯤꯗꯃꯛ ꯇ꯭ꯔꯦꯟꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯆꯪꯗꯨꯅ ꯍꯥꯠꯈꯤꯕ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯥꯃꯤꯟꯅꯁꯤ ꯃꯇꯝ ꯏꯃꯥꯡ ꯃꯥꯡꯍꯟꯗꯅ ꯑꯍꯥꯟꯕꯃꯛꯇꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯕꯨ ꯔꯦꯞ ꯆꯠꯊꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯠꯄꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯌꯥꯝꯅ ꯀꯟꯅ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯗꯣꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯔꯤꯜꯁꯇ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯎꯕꯤꯔꯝꯒꯅꯤ ꯌꯦꯡꯕꯤꯌꯨ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯁꯛꯁꯨ ꯎꯠꯆꯔꯤ ꯃꯍꯥꯛꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯤꯔꯣ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯥꯏ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯔꯤꯗꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯈꯛ ꯊꯣꯛꯂꯛꯂꯤ ꯋꯥꯔꯤ ꯑꯁꯤꯗꯁꯨ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯈꯔꯁꯨ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯤꯅ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤꯅ ꯑꯃꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯇꯥꯏꯌꯣꯟꯅꯕ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯍꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯍꯥ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯤꯕ ꯃꯤ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯄꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯕꯅꯤ ꯍꯥꯏꯕꯗꯨꯅ ꯀꯦꯞꯁꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯨꯂꯤꯁꯅ ꯁꯝꯗꯨꯅ ꯄꯨꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯣꯔꯠꯇ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯎꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯤꯖꯣꯜ ꯑꯃ ꯍꯣꯡꯂꯒ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯑꯃꯅ ꯐꯥꯗꯨꯅ ꯃꯑꯣꯡꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯖꯤꯞꯁꯤ ꯑꯃꯗ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯂꯤꯕ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯀꯔꯝꯕ ꯃꯤꯅꯣ ꯋꯥꯔꯤ ꯑꯁꯤꯅ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯆꯟꯅꯨꯄꯤꯕꯨ ꯔꯦꯞ ꯆꯠꯊꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯑꯁꯦꯡꯕꯗꯤ ꯆꯥꯟꯗꯤꯒꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100 ꯈꯔ ꯍꯦꯟꯅ ꯆꯠꯂꯒ ꯂꯩꯕ ꯕꯤꯁꯦꯟꯄꯨꯔ ꯖꯠꯇꯥ ꯀꯧꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯒꯁꯠꯀꯤ ꯇꯥꯡ 29 2024ꯗ ꯂꯩꯃꯥꯏꯗ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯊꯦꯡꯅꯈꯤ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯁꯤ ꯑꯣꯝꯀꯥꯔ ꯁꯤꯡ ꯀꯧꯕ ꯆꯍꯤ 50 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯔꯝꯃꯤ ꯑꯣꯝꯀꯥꯔ ꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯃꯍꯥꯛ ꯃꯔꯥꯜ ꯑꯃꯒꯤꯗꯃꯛ ꯖꯦꯜꯗ ꯂꯩꯔꯨꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯄꯦꯔꯣꯜꯗ ꯌꯨꯝꯗ ꯊꯣꯛꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯖꯦꯜꯗ ꯂꯩꯔꯤꯕ 2015ꯗ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯔꯦꯞ ꯆꯠꯊꯕꯒꯤꯗꯃꯛ ꯖꯦꯜꯗ 2015ꯗꯒꯤ ꯆꯍꯤ 10ꯒꯤ ꯐꯥꯗꯣꯛ ꯐꯪꯗꯨꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯔꯦꯞ ꯆꯠꯊꯕꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯁꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯔꯦꯄꯤꯁ ꯑꯁꯤ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯅꯅꯕꯒꯤ ꯐꯥꯗꯣꯛ ꯄꯤꯗꯨꯅ ꯂꯩꯔꯛꯈꯤ 2015ꯗꯒꯤ ꯃꯍꯥꯛ 2025 ꯐꯥꯎꯕꯗꯤ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯦꯔꯣꯜꯗ ꯃꯍꯥꯛ ꯊꯣꯔꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯝꯀꯥꯔ ꯁꯤꯡ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯕꯔꯟ ꯁꯤꯡ ꯀꯧꯕ ꯑꯃꯈꯛ ꯂꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯃꯄꯥꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯡꯅꯕꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯄꯟꯈꯤꯔꯝꯃꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯕ ꯍꯥꯏꯕꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯒ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪꯂꯤ ꯇꯁꯦꯡꯅꯃꯛ ꯁꯔꯕꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯄꯥ ꯍꯥꯠꯄꯁꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯐꯥꯈꯤꯕꯅꯤ ꯇꯁꯦꯡꯅ CCTVꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯊꯣꯛꯈꯤꯕ ꯎꯍꯧꯕꯗꯤ ꯅꯠꯇꯦ ꯔꯦꯞ ꯚꯤꯛꯇꯤꯝ ꯑꯣꯏꯈ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯡꯅ ꯊꯧꯗꯣꯛ ꯑꯁꯤ ꯆꯠꯊꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯆꯥꯅꯨꯄꯥꯅ ꯇꯝꯈꯤꯕ ꯋꯥꯐꯝꯅꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯖꯦꯜꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯣꯝꯀꯥꯔ ꯁꯤꯡ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯒ ꯍꯥꯠꯂꯒ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯤ ꯋꯥꯍꯪ ꯄꯥꯎꯍꯪꯂꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯈꯤꯒꯅꯤ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯟꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯖꯦꯜꯗ ꯆꯍꯤ 10 ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯑꯒ ꯃꯕꯨꯡ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯑꯇꯥꯕꯁꯤꯡꯒꯤ ꯊꯃꯣꯏꯗꯗꯤ ꯑꯄꯦꯟꯕ ꯑꯣꯏꯈꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯑꯣꯏꯔꯕꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯑꯄꯦꯟꯕ ꯐꯥꯎꯕꯤꯕ꯭ꯔꯥ ꯀꯔꯤ ꯐꯥꯎꯏ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯔꯤ ꯂꯩꯅꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯅꯗꯤ ꯃꯍꯥꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯩ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ ꯄꯜꯂꯝꯗꯦ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯉꯥꯛꯇꯅ ꯍꯧꯖꯤꯛꯁꯨ ꯄꯤꯛꯊꯅ ꯉꯥꯡꯅꯔꯤ ꯃꯃꯤꯡ ꯑꯁꯤ ꯑꯗꯨ ꯗꯤꯐꯣꯜꯇꯔ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯔꯤ ꯃꯍꯥꯛ ꯗꯦꯜꯂꯤꯒꯤ ꯋꯦꯜꯀꯝ ꯅꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯂꯣꯏꯅꯅ
social media da uriba pumnamak asengba ngakta nate miyamna hektamak thajabiganu haiba wafum kaya maroksu phongdok mahak asi Yusuf Ali kauba mahakki lekai aduda leiba miyo amada lupa sahunga yankai khak piyo haibada mahakki mamanaba aduni yadabadagi yu thakjalaga mahana makhuta thang suri ama pairaga mamanaba adu haukiba chahida hatkibagi thodok leikre haiba CCTV gi footage ama tholori CCTV gi footage adu hariba miyo asina lekai aduda leiba Yusuf adubu thangna mahakna tarelak thinbagi video amadi thoragli aikhoisu asengmadi khangde urubadi natabanina adu yamna controversial oiba pot khara lei video footage adu yamna ariba amani haiduna sumaral siba yaw tasena makti thodok asigi matangda asengmadi khangdri adubu hainaribadi mahak chahi sudabana maram oiraga masagi chahi asi haujik 13 subana maram oiraga bal sudhar ghar samna harabada juvenile home amada mahakku police na puthok pusin tattana tawriba miyoi amani masida mamanabasing na video adu namlaga social media da thagatpadagi viral salakpani sohairi Yusufu mahana thang thinba loiraba matungda phan chongduna jagoi sabagi mongsu uri masida natana thang pairaga mahana tholpada miyamna ubadagi miyam sangsinba matamda siningdrabadi mahakki manakta sanglakanu haiki haiba wafam lei Delhi police ki wafamda mahakki thodok adu asengbani mahak tasenamak social media gi influencer amanati mahak mihatpani chahi sudabagi mahak Cherak Fangadabagi Idunu Leriba, Juvenile Home the Labor Mio Amani Haiba Wapamsu, Police Aman Hai. Asigumba Todo Amasu, Mamang Taka Tokre, Loina Mahaki Makotomio and Ilekidre. Say he should the Maram Orega Mahaximatic Chap Chapa Cherak Pidavani Haiba Wapam Pondo Posuyao. Yusuf Haribumio Esigi Mama Amadi Machanupi Anile. Yusumna Imung Manumpu Duna Lejaramani Adubu. Adu defaulter Haribasina, Yusuf Hatkibadi Imung Manung the Machano Palik, the Badigi Mamana, Captain Lady Haiba Wapam Pondor. Aikoina sengba urubadi nati adubu wafam sing asi controversial oiba wafam da mahaksi social media da tongan ba court ta natraga lockup ta natraga police na makhut paiduni he pubagi video semlaga miyam ta tatna thagarpa masana masabu phauna na batawjaba mi amani haiduna swahinari asengba di soidana khanglakani aikoi chu kupna thijanjari haujing makidi phangliba report aduni tawudadi social media da machanupi rape sathakiba mi amabu hatkhiba miyoini heroini hariba wafam adudi aranba wafam mahakki maming kanagumana Adnan Said kawi haiba muslim gi miyoi amani hari khara amana Muhammad Faisal kawi hari khara amana adu defaulter kawi hari adu defaulter adomna social media da thirabadi masing ngamdraba mahakki photo sing amadi video sing uri kanaguma miyoi amana asumna viral hek chalakko matamda tongan be account sing semlaga thagana ba sumyam yaw adu ba sengmadi soidana khanglakani adongi wakhandadi chumbra lanbra makhada haibiram loinena tawdok aduda machanupi hatkraba mabung adudi police ka lepminari nakanda lepliba photos ni yembi loinena nakan amadana leribasina viral chaliba nupa masat masak ani se aduki matikhene adubu machanupi hatpagi damak laman khomliba mabung duni haribadudi aran mare ngasi ani suba kesta mopuduna lakchariba thodok ase Bihar da thokiba asengba thodok amani Ikui kuidri thokiba Kolkata da Dr. Oibanupi amakha izat manghanduna kanana thodok asibu tholibano amadi miyoi kayana hauji phawa chathakibano haibagi report ama leitri amaromda Mamta Banerjee na mahak miyamna phagadab oirabadi pham thadoke haibasu hairi hospital adu da puriba doctor punamak doctor singna thabak leptuna anaba kaya laying bidabadagi awaba phibamda lakli karigomba hospital atu da laying balakpada doctor singna laying bidabadagi siba naba yaurabadi madugi imung sing adu da compensation phawbada Mamta Banerjee ne pigane haiduna lauthokiba leiri wafam asidagi mok laptholaga karigidamakta nurse nupi amabu hospital amada khudong thiba sinangi haiduna toriban West Bengal ge Kolkata da trainee doctor amagi rape sathakiba amadi hatkibagi lebak sin thungna asawba amadi protest atharkibagi tha amagi matungda Bihar gi private hospital amada nurse ama gang rape tongnaba honakibani nurse aduda sexual assault sathananaba honarikiba sing adugi manungda amadi institution adugi administrator oriba loinana masamak doctor amadi Bihar gi Angakpa hariba mafam aduda leiba RB Health Care Center hariba sida haukiba yumchakesagi ahing mahaki thabak loiselakpada yungawba hospital adugi administrator Dr. Sanjay Kumar amadi mahaki loinaba anina mahakpur rape chathananabagi damak thonglon sinki amadi CCTV camera sing muthaki Dr. Kumar amadi atai sing adugi makhutagi masana thuknaba honaduna nurse aduna pinungi haksang kakthatnanaba blade ama sizinaki mahakna na thuknanaba honaraki
amadi hospital adugi mapanda labuk amada lotunu leiraga police ta mahak call tawki hospital adu da police ki team ama tharba matungda asoi angam yaudre haiba khanglaba matungda doctor adu yauna miyoi ahum phaki loinana Dr. Sanjay Kumar amadi accused ani adugi maming Sunil Kumar Gupta amadi Awadesh Kumar haiba khangki nurse adubu sexual assault taunaraba honadringegi mamangda miyoi sing aduna hospital manungda ka adu thonglon sinki CCTV camera muthatki adubu thauna leirabi nurse nupi aduna mahakki loksing tana khudong thiba adudagi na thongnaba honaki mafam aduda police na yulikli makhai amasu fangki nurse aduna sizinaba blade amadi e tairaba firol sing amadi cell phone ahum recover tawki nurse aduda thabak adu chathanaba honadringeda makhoi ahum mafam aduda yu thakki amadi Bihar dry state amasu oiba maramna prohibition gi law gi makhada makhoi gi mathakta maral soidana makki siduna sathakiba thabak adugi damak cherakti soidana phangakhigan tasenamak nupa ahum makhoi ni yu ngoksinduna hospital aduda punna thabak toribi nurse nupi adubu namduna ijat mahanabagi honakhiba adun makhoi ahumna satharliba thabak aduda mahakna khudakta react tawkhidi thawraba surgical blade ama makhutta paiduna khudong chaba ngaiduna leki asumna mahakku ijat manghalakadore haiba khanglaba mikup aduda mahakki genital part aduda thawraba surgical blade aduna lenkhirami masigi matungda mahak khongleithuna mafam adudagi surgical blade adu paiduna nanthoroki amadi labuk amada lothunu leki masigi matungda police ta call tokhi police na mafam aduda laklaga nurse adu kallaba matungda miyoi ahum adu fakhibani thawdogasi adomda kari phawbibagi comment section da comment pibiramo loinana Indore da thokiba crime update manga subagi wari aduda yaukiba army trainee ani ge loina rakhiba nupi ani gi manungda amada izat mangan khibagi thawdok aduda chenaba miyoi ahum sarpanch na haibadagi police ta surrender tawkhre amadi police na makoi ahum fakhre mathangda puduna laksariba case asi mamangi yumcha ke sanumita thokiba thawdok amani masagi sahi 13 surubi nupi macha amabu railway gi employee amana nupi macha adu molest tawki haibagi dama nupi macha adugi imung manung amadi New Delhi da lakpa train amada tongkiba passenger singna mayam changduna phubudagi railway gi employee adu lekhidre Bihar gi Barauni dagi New Delhi fawbada lakiba Humsafar Express Siwan dagi imung amana yumcha kesa numita tongkhalaki numit adugi pung 13 makhairom taba matamda group D railway gi employee Prasant Kumar na imung manung na phamliba sit aduda chahi 13 gi nupi macha ama mahakki sitta phamhankhiram nupi macha adugi mama aduna kona washroom aduda chatpada Prasant Kumar harib aduna macha nupi adubu molest torumba thengnaki nupi aduna washroom adudagi tholokpada thunamak nupi macha adu mangonda chensilaga konsinki amadi kappa horakhi mahakki mama adu washroom da pusinki amasung thokiba thodok adu mangonda tamki amadi mama aduna mahakki mapuroiba makubok amadi train adugi M1 AC3 tayar economic course aduda tonglakhiba passenger sing the power adu tamki train aduna Lucknow gi Sabak junction da thunglakibada sauraba passenger sing amadi imung manungi miyoi singna course adugi thong singi manakta pusinki amadi train adu Kanpur Central yogadaba pung ama makhai watlinge da train manungda mahakpu phuki sanglaba pung ama makhai rom aduk yamlaba miyam sing aduna phubada Sagol se numit ki ayuk pung 9:45 tabada train adu Kanpur Central da sangsilakibada government railway police GRP dagi official singna Kumarbu hospital da pukhatki loinana mahak siraga purakpani haiduna lakthoki nupi macha adugi imung manung aduna sexual assault ki wakat adu thangatkre amaromda Kumar gi imung manungna mi hatpagi wakat amau thangkalakli ngasigi aroiba case amamuk puduna laksari Telangana gi district amagi mafamda court amana hokiba sagol se numita Bihar dagi state asida laktuna thabak torba masagi sahi 63 surba labor ama October 2023 gi chahi aduda chahi manga khakta ngari nupi macha ama rape sathak bigidama miyoi adu shibagi cherak pikre Sangar Reddy the special POCSO protection of children from sexual assault Just court aduna Gafar Alibu IPC amasung POCSO gi mari lenaba section da mara leide haiba fangkre amadi mongoda capital punishment haibadi sibagi cherak pinenaba wail takre haina police official amana phungdokre prosecution gi matung ina nupi macha adu construction site amada mahaki mabok amadi mabu bokal leibani hairi October gi 13 2023 nupi macha adu mapu mapen aduna makhoigi masu nupi adu security guard amada sinuduna thamlamnoga thabuk chathoki yu ngaubagi mong amada leiraba accused aduna security guard adu da nupi macha adu mahak masak khangnei mangonda cold drink pithake hairamki amadi nupi macha adu mahana purga chatkibani accused aduna nupi macha adu
yu yansinba cold drink adu pikthaki amadi mahakpu lasing thaba labuk amada pukhiram amadi nupi masa adu rape sathaki amadi shuri amana mahakpu thillaga hatkhiram masigi matangda thangalakwa wakat amada yumpham oraga mahakki case adu register toro matungda ahal adu phagatki amadi mana sathakiba thawong adugidama shibagi chera pikiban wari sing asidi crime gi wari dadi nungai bo wari leiti adubu khangdabadi ati asigumba thawdo asi adom da stholoi haininga leiti tholak tringeda section bana khwaidi hena fai ngasigi wari sing asita biraga dongi thamoida kari fawibagi crime update makhatana chathaning labadi comment section da comment pibiram ngasigi damakta di matang asida tangka asi lusinjabagi abda lojari punamapu khurumjari sanale pakiram dam kanglai pangna yai fare